pauma taminagisi yamna akiba amadi yamna angakpa pauma 6.27 crore leingak na Kuki lalhoboda pirame hairi Manipur da akanba landmark asida leingak na Kuki lalhoba amada 6.27 crore pirame hairi toise kaino khandamina sisinaw mayam Kuki lalhoba singna Manipur da haukiba 2023 3rd May dagi Maitei singi mathakta otpa neiba toringai sarak asida Kuki lalhoba singda leingak na 6.27 crore pirame hairi asi angakpa na torosi pause akiba na traba leingak na toromi base asi pause tamina si chinaw me kan belan manungda leingak na Kuki lalhoba amada lupa crore 6.27 piram le haina mega sandra phongdokre big breaking news Zomi na Kuki gi aronba wari ma haidore Kuki singna mai tharaga maitei da tainasan mani haina Zomi singna phongdore englo Kuki war haina sariba Kuki singi gate ado Kuki singna mai thadok pani aduga maitei da tainasan mani aduga irang sagot pani haina phongdore tarasiko pause Kuki ningmang hotrong ho na phi setpa gi sukana draba adugma Kuki noi na phi thoktoga ko chen chelo mayam puna mangna noi gi asenga puna ma phongdore tarasiko Kre Anglo Kuki war gate Kuki masana mai thajabani haibase Zomi haidor kre Zomi ne expose torpage leak message social media sing that thadonaragle SP yauna Kuki laloba singna mateng pangchali Kuki laloba singi sanaba thaknaba posai truck mari pik thanna ukhulgi SP na thilli hairiye ukhulgi SP na lautuna raga Kuki laloba singa thabak tawriaba adugumba SP da khudakta dismiss tawgadabaniaba SP ama oina laaga karigi Manipur sibu irang saugotliba aduga mikap mirao khona thalalliba asugumba Kuki narco terrorist singda michang changiba Kuki narco terrorist Kuki lalhoba singa punna thabak tawminariba adugumba SP do khudakta dismiss tawam thokpra thoktabra adudi pause taminarasiaba Manipur sibu irang saugotliba okhulgi SP ga loinana Kuki lalhoba singa lautuna bagi pause ana taminarasi Krugi SP de Kuki militant single loktu naraga thabak tawre haina NSN IM na phongdorakre CRPF kini haina pochai thanna hapa truck mari police na thilhalaga Kuki militant sing da pi na bo oidam ki hairi Kuki lalhoba singna hojiksu irang saugat palepte sinapati gi leangmai khunda naga ichinau singi yum tara Kuki lalhoba singna akai atoi kaya thokalaga yum kaya bo thugairame asigumba Kuki lalhoba singna aduki mati otpa neiba chathariba maitai khaktada natana Manipur da leiba phurup khodimakta onjalaga khanaba horiba irang sogoliba asugumba Kuki lalhoba singda leingak na akanba landmark asidani 6.27 crore pirami base sinapati gi liangmai khulgi yum tararom Kuki sing thugairam lei ja sida mukamok ngasi hojaida pangdokhiba seminar aikhoina 12 ki January da Jenny Kurai lakpigani haina haikibado ngasi yakai khomno da matik charaba top makeup artist Jenny Kurai lakpiramaga akoigi one day seminar pangthokpo loije khare adugi video matek amtang su hapcharamge chinaw mayam makeup mayam punang pu khurumjari ngasi lamdam tamna hojai haiba lamdam sida Manipur dagi yamna wana awana tv dagi hojai tana lakpirekpa akoigi iche Jenny Kurai aduga Rosia amadi akoigi Eliza ngango loina na program sibu sinbi langpiriba Mary mayam na punjalaga ngasigi one day look and learn makeup and poloi seminar sibu mapum han gani haina lakpirabagi tamakta Manipur dagi lengbi deiba Jenny Kurai aduga Rosia amadi Eliza bu haninga etana thagat phongdok chari loina na akoigi Mary busu thagat chari dadi program se makata namok sinna ba hona jage Hoji hojaida Manipuri Sahitya Parishadta akoigi top artist makeup ki top artist ni akoi iche Jenny Kurai thungduna laire iche Jenny Kurai degi wahi manga tratang thamanjage hai mayam bu khurumjari aina hoji lakjari se hojai tani asam hojai tani ado aigi su first time ne tuda haidi sumaina singno ma phan la laga yam la na la ga sumaina mai tai masai iron
tinaba mayam thengnaba kono se yam nungai haitare sumaina merina simbi langbiraga one day seminar poloi and makeup lang haibidi poloi se karmaina set kani karam karamba kono na hena susenai aduga makeup se karmaina tawgatagi haibasiki samdapa kono ne duta sida yamna amuk chathok chaninga ama original khodi miss megalia ta kita nupin sa se rosi ko rosia sina model oi baki kono ne ado mangonda friend poloi se set aka makeup se lora ka poloi set na khotana tawli toine ado yamna harawe nungai haitare sumaina mute masame anthen se aigi araiba haise yamna lana laga ju sena dom tak torabne haitare mayam ta thagachari chief I shama cruise arambam I should hanba or a mi hojai de la ise chimirina one day look and learn poloi makeup seminar ki culture pani I so I exam thado lakchari mani thagachari thank you thagachari lakpi bagi tamukta mathang amuk mayam na khangna rabi aina sida tawte sina poloi do set pa khot pa taw pa anu aigi oja jenina poloi keraga aina poloi selaga smaina oina lakmina bani ado mayam atum hozai da smaina contact tor pa meri ma ta mateng dagi akoi hozai da sulak pa phange manipur maya maitai misa mayam leram basiyam harau sai thagachari program sibu sinbi langbi ribi ekhoi hozai dagi meri gi mafam dagi su wahai manga tra tang thambina ba Kuramjari mayam punamako ai isamak meri aduga akhoi Assamda asmaina poloi gi seminar se asena first time ni aduga atopa seminar adum bridal seminar se adum toina adum tauna lai aduga mitei gi poloi gi seminar sena asena han ba oidoni aduga aina agi oza jeni da asigi program se tawsi aina haiba matamda oza na su harau na jabira pa ai oza bu hainingai letana thagachari thank you Pari mom challenge sibu yengbiri ba mayam puna poi kai khumnajari isinau mayam asai ki paw mate hapcha ki bedo ai mapum moina hapchare ke video se loirapa matamda hauji englo kuki war maitai na mai thabani aina kuki singna hairam bado kuki masamak na thajaraga maitai de taina bani haina haujikti leak information thoklay aduna hauji lan marak asida leingak na kuki laloba singda Lupa crore 6.27 mateng pangami hairi bese leingak ta ekhoina kari haina asigi wahan thoksi kari no akhoina leingak ta khangjaningia ba tanja asida kuki lalhoba singda aduk yang graba senmam se mateng pange basigi artha kari no ba maitei gi yong kaya mai thadokna kari su lejedraba maran yaujadraba angang pikliba kaya ama adok tamthi na otpa neiba kaya tauraga hat patupa kaya ama thokhrabani Susanpur da ingna tapna lejaremba maitai kaya ama yum kai mai thabi giba lut pat to giba posai huran giba kuki singna otpa nei ba chatha giba kaya ama leirabane ba adu khangna una leingak na kuki la lobu singna mateng pangamba haiba se leingak ta akhoine kari haina thajaba thamdori banai ba wahang se simakak hangjaningi aduga tanja sida irang se loisanna bagi tamakta leingak na piry laury irang se athu matamda loisangani haibagi aikhoida thajabasu thamai hoi adu tawramasu yai adubu sathariba thabak thawong kaya sena aikhoine leingak ta hangjaningba wahangdi tanja sida kuki laloba singda mateng pangi basigi wahan thokse khasitang khangjaningi Kasong Kulen ki miyamna ungbai khulda leba Assam Rifles ki game thugai khre Kamjong district ki manung chanba Kasong Kulen block ki mioi singna hongbai khulda leba Assam Rifles ki game ama thugai khre thaudok adu Kasong Kulen block phauduna Imphal Myanmar labida Assam Rifles na first king tawbada apan ba kaya pi haiduna miyamna game adu thugai khibane thajaba aba paw amagi matungina Kasong Kulen gi thangnana leba khulamada yum sanabagi damo upubada Assam Rifles na athingba pibadagi thaudok adu thokibane local MLA Laisio Kaisingna thaudok adu da pam da thokthok thoktana bonarabasu Assam Rifles ki maikaidagi upuba yaroi haina thingduna thamki paw sitabadagi mafam adugi nupi singna punduna Assam Rifles ki mayakta khongjang sangsinke social media da thadorpa video amada MLA na Assam Rifles ki officer amada mafam asi forest department gi makhada leibani haiba wafam sing phongdokhi matung tarakpada Assam Rifles na khongjang sangsileba miyam adu tan khaina banungmai amasung tear gas kapadagi hena phibam suksilakhi maduna miyam aduna horoktuna mafam adudagi Assam Rifles loktokadabani haina demand tawduna
Assam Rifles ki kem adu thugai ki bane miyam gi irang adu laksinaba MLA election kai singna Assam Rifles ki official singa wari sanaki khongjang changsilliba singna de mafam adu dagi security personnel sing lokthokadabani haina fide bloke panba yabadi miyam gi apamba gi mayokta hongbai khulda nauna Assam Rifles ki outpost hangdokpa do yaroi haiduna lakibane lambi adu da chatok sin tawriba singna security personnel singla frisking amasung apan bapiduna laire haibagi complaint tawusu lai haire Bharat leingak Bulan manungda leingak na Kuki lalhauba amada lupa crore 6.27 piram haina mega sandra phongdokre mite amadi Kuki kulai paiba singi akan bulan manungda Kuki lalhauba amada lupa crore 6.27 piram haina congress na maral sikre ngarang congress baban da pangthokpa pawgi mifam amada Manipur Pradesh committee gi President K. Mega Sandrana Hai, Hauzik Togliba Watok Asit Tokan Bada, Manipur Lenga ki Kudjaw Rehaina, suspension of Operation Sugi Agreement Ladiba, Kukilal Hobusing da 2022 da Lupa Crore 27.38 Lengak na, P. Krabagi Matungda 2024 gi July thagi mitei amadi Kuki khulai paibagi akan balan manungda leingak na Kuki lalhoba ama oideba Mar People's Convention Democratic da Manipur leingak ki Home Department gi account gi lupa crore 6.27 bank se ki kuthang da pk haideba senpham ase Mar People's Convention Democratic ki lutsingba lalai kung amade josa ani gi mingda HDFC da leiba account da pk bane mana makhata na hai ki bada Kuki khulai paiba singa sathariba suspension of Operation Sugi 2024 gi January Kundama Thoida State Cabinet na hangdok le hana wareb laukraba matung 2024 ge February thada phangkiba State Assembly gi mifamda suspension of Operation Su handokpagi resolution su laukrabani leingak na suspension of Operation Su handok le hana phireb laukraba Kuki lalhoba Mar People's Convention Democratic da kari maram gi haidaba senpham asi pi kibano Kuki lalhoba singda BJP lenga asena senjaw kaya kaya pisinduna irang si asum saukthokhan bane wana ama ngangba thabang na ama tawba wathok oiraga na Congress na maral si BJP lenga ki policy ase karino haina K. Mega Sandrana makhata na phongdoke lamdam tamna leiraga su hozai tana lakpiraga leiriba maite mayam sigi nungsiba mari sibu mapum phana thambiba amadi akhoigi leinariba mari ase tungbhau leiminabagi tamakta isena hozai tana lakpiraga saruk yabibagi tamakta isega loina na Elizang angombo so haningai ta thagarpa phongdok chari aduga Miss Meghalaya so matam akhoigi hairiba program asida saruk yabirami asita loinana hip hop singer kaya amasu lakpirami asugumba akhoina hozaida chauthok chaningai oiriba maitei gi adugumba inatpu akhoigi maitei gi poloi gi su seminar amasu pangthok chegi ma hozaida ahamba gi oina asi program je sinja gi bani hozaida gi lanka dagi meri haiba nupi maza asina program je singi bani aduna program sibu sinbi bagi tamakta meri bu swana gai hainingai leten thagatpa phongdok chari Ichinaw mayam pari mom channel sibu yengbi bagi tamakta mayam punong ko haningai ta thagatpa phongdok chari ngasi gi video se matang se ko loisanjarage video se ga soiran yaw khiba kya lerega so ngakpi waina pari mom channel la yengbi riba mayam punong ke pham dei ko nonjari kanglei pakna yai phare ibudo pakhang mana yai phare Krugi SP de Kuki militant single lockdown naraga thabak tawre haina NSN IM na phongdora khre CRPF ki haina pochai thanna hapa truck mari police na thilhalaga Kuki militant sing da pina bo oidam ki hairi NSN ki Government of the People's Republic of Nagaland ki Ministry of Information and Publicity na thokpa serola magi matungina Okru Superintendent of Police amasung Kuki militant sing khusam naraga thabak tawminare haina maral sirakle serola sina makha taraduna India government ki security agency sing na Kuki militant sing sagatpagi mathakta Ukruge SP Kartik nasu Kuki militant singa khusam naraga thabak tawi haibagi khudam sangdam sing phangba ngamlai masigi lengdraba khudam de mamang sahi 2024 gi December 19 da Ukruge SP na Shaktiman truck ane mini truck anida sing amasung ten seat thanna purakpa thengnake madubu mapan thongda sing amasung ten oina uhalleba adugi manungda hena chawba polam sing lot laga happy haba pochai sing adu puriba police personnel singda khanghanba tawdana SP gi yathang matungina molhang Kuki village phawwa thilhanke pochai thinba matamda SP gi maikai dagi puriba pochai sing adu CRPF kangbu gi ni haina khanghalle adubo gari mari aduna molhang Kuki village yorokpa matamda de CRPF thengna bagi mahuta khusukulai matik chana pairaba Kuki militant sani rom pochai sing adu ngaiduna leramke matam mahan ba tawduna Kuki militant singna khonglai tuna gari mari da yorokpa pochai sing adu lokthaduna lahoke hairiba thong sing asina maram oiraga Bharat Sarkar gi maikai dagi Kuki militant singda mathau taba polam sing pibaga loinana chathok chasinda ikong komna chatpa
ꯆꯠꯄ ꯌꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯂꯨꯄꯥ ꯃꯤꯂꯤꯌꯟ ꯀꯌꯥ ꯑꯃ ꯃꯃꯥꯡꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯦ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯑꯔꯣꯟ ꯑꯊꯨꯞ ꯑꯣꯏꯅ ꯊꯝꯂꯛꯄ ꯃꯔꯤ ꯑꯗꯨ ꯏꯔꯣꯜ ꯅꯨꯡꯗꯒꯤ ꯂꯤꯈꯠꯂꯛꯄ ꯁꯔꯨꯛ ꯈꯔ ꯈꯛꯇꯃꯛ ꯎꯕꯅꯤ ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯈꯤꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯔꯥꯜ ꯁꯤꯔꯤ